Chief Minister N. Biren Singh na Defense Minister Rajnath Singh ga unaduna Manipur gi oiba fiba masigi matang da wari sanakhiba ga loinana infrastructure gi awat apa laiba sinasi matang da wari sanakre. Mahai loisang singda aki akhang dekhai thingai ba yawan dana ning tamna mahai tamhalu haiba demand da ngasiso oza amani mahai loi singna tongan ba mapam da khongjang sangsin khre. Infal Ziribam Lambida Nyonggi Wangmada Sel Khaibi Thabak ka hen sathaba asina maram oiraga lakliba August thagi tang amadagi petroleum puba gari sting mathau tawba lep lagani haina lapthokre. Amasung Paris Olympic 2024 gi ahoba numita India gi sanaroi singna fazaraba performance piduna manglom da sangsinbagi magi sauna tari. Kurumzari ISCOM Manipuri Pau meeting tabiri ba khwai puna makpu taram oksari hauzik pau sandokna pizari. Manipur gi Chief Minister N. Biren Singh na Defense Minister Rajnath Singh ga New Delhi da unaduna hauzik Manipur gi oiba fiba masigi matang da wari sanakhiba ga loinana infrastructure gi awat apa lairiba sing asigi matang da wari sanakre. Chief Minister Biren na mahaki ex handle account ta Defense Minister Rajnath Singh ga unaduna watana khiba aduda nungaiba fongdokhiba ga loinana Manipur da hauzik thengnariba awabak mayam asigi matang da paudam khre hairi. Koirengai airfield gi lam as oiriba asibu Manipur state lengakta transfer tawbagi tangai fadaba leire haina phongdorakle. Chief Minister Biren na thagalakhiba post aduda mahakna Rajnath Singh gi mafamda Koirengai airfield oiriba lam asibu state government ta sinabinabasu haijaramkhi hairi. Mahai loisang singda aki akhang yekhai thingai ba yawhandana ningtamna mahai tamhalu haiba demanda ngasisu Thobal district ki yaripokta leiba Memorial Model Academy gi school gi mahairoi sing amadi oja singna khongjang sangsin khre. Coordinating Committee on Disturbance Free Educational Zone demand gi member am oiriba Private Schools Development Council PSDC gi lising makhada yaripokai thel gi akoiba da chathakiba khongsat aduda khulai paiba singna Mahai loisang singda puba thang bangam loidaba stel gi demand tawbiganu education ka mari leinaba thabak thoram singda senja thumja nepotism favorism tawbiganu chahi amada class tawbagi numit chani kundagi hanthaba yade haiba lo lengakna semgadabani haibana singba placard sing sizinakhe. Wakar mifam aduda mahairoi amana phongdorakhibada aikhoi ingna sikna yekhai thingaiba yaudana mahai ningthina tamba pami kanagumba lup amatana mahailoi sangsing oza sing amasung mahairoi singda ayat apan piduna awaba pibiganu haina mari leinaba lup singda appeal tawrakhe. Satrana aikoi si mahira mani koi si tunggi ngatani aikoi na lai tamba matamba maka jadi lagi ba apan yam jam ta pizza ninde lagi ba sina aikoi na tawdaba pathaka da bathaba kayam zu amata pathapa phangjatre maramasina aikoi na photo sa si tawjagani. Coordinating Committee of Disturbance Free Education Zone demand na sangsileba khongjang bu sogaladuna ZEO Zone 3 gi makhada leiriba mahailoi sangsani taramanga gi oza miut singna Thobal athokpam kaithel da wakan mifam sathakre. Education sector khuding makta makhal amatagi senkhai thumkhai tawbiganu haina thaba placard sing sizinaduna sathakiba wakan mifam aduda school sani taramanga gi mahut silladuna athokpam basanta kawwa oza amana phongdorakpada tungi yumbirel oigadawriba mahairoi sing asi matik saba tinjang kaijang daba mioi amamam oina ba lamjing zariba oja sing asida mapan thongi oiba aina yadaba maongda senkhai thungkhai ka hena tawrakpa asi tawbiganu oja sing bu aphaba mahairoi sing puthokna ba hena pungning changhan biu haina phongdorakhi. Nation number sangwatpada achauba thongdang lawgdaiba satha sathi sing asibu lamjing jaduna takti tambiraga matik saba mapung phaba mairoi amamam puthokpa ngamna ba hona jaba sida hodona mapan thongi oiba aina yadaba mongda amasung ahenba demand mayam asi tawrakpana maram oiduna puba thangba ngamdabaduna maram oiduna asigi chicken protest ase mafam asida akoi sathajabani.
ngasi Manipur de leriba education sector singda piriba disturbance ahum haibadi lalhaulup amadi lalhaulup mingda piriba disturbance sing Lengak asina piriba disturbance sing amadi CSO sing yauna student loop sing na piriba disturbance sing asi khudak telepiu haina Desam headquarter gi secretary general N Thoithoi bana phongdorakle ngasi coordinating committee on disturbance free educational zone demand gi lising makhada mahailoisang singda aki akhang yekhai thingai ba yawhandana ningtamna mahaitam halu haina Thobal district ki manungda Pak sana sathariba protest singi saruk yaruraba matung Thobal college ki mahairui sing amadi oza sing na sathakiba wakan mifam da saruk yaraduna thoithoi bana wafam asi phongdokhibani coordinating committee on disturbance free educational zone demand gi member amaso oiriba Desam head office ki secretary general N thoithoi bana hai Chaliba tha sigi mangada Manipur college da pangthokiba disturbance free education demand day da lawkhiba wari ki matung ina July gi tang kun manga dagi ngasi fauba sit in protest ki khongjang asi sangsen bane Housing education sector da pirak level disturbance sing asi saurakna makhal ahum khaidoktuna demand protest asi sathabane Favoritism, nepotism ga based toro kana torokpa aduga chapa khudi maksi compromise te paisa ga te compromise tong marapagi situation ma lakpo sina ekoi gi mairoi khunai da di achau ba cheng ma pi maduna pali belenga sin su policy achau ba myam semi bu policy se masigi afaba implement mafung phan to bira kan afaba khunai ma sem da oja gi daita yam lai government gi daita yam lai ha sem masima khangbiu aduga masigi khangbu gi matung ina thabak on thok piu ha basima ani shuba point tum ji ahum shuba da ekoina khanjaba problem si kari na kan disturbance kari na kan da civil society organization ma di mairoi lu ne leijiri ekoi de ho kanda ekoi admission matamda admission quota gi damata admission process thingjenba adagi entrance to we are kana haiba machine chingba myam ma acho chobo pubu thamung pressure myam toksanba aduga mokoi gi karigumba agenda khara da issue khara da to kanda education haiba sida hen ye khaiba tinga ba pi ba myam su se masi kudak gi lepi rakanda afaba atmosphere ma ekoi education sector se masi ohen muta sab yamina se duga quota gi system admission do quota logo system de masi mutam di ekoi khudi ma lemin se ekoi gi myam aduga ekoi gi civil society organization duga mahiro look on lebi ekoi khudi mak su admission quota se masi lam lemin rakanda afaba environment ma afaba education di sector se environment afaba ma bennabu daita lomina se Wangjing de laiba YK college ki campus da education ga mari lainaba sector amatada ayat apan pibiganu haina wakat mifam sathakre no monetary demand no excessive demand enough is enough don't disturb education zone no unbearable demand amadi make education a free zone haina thaba banner amadi placard sing pai duna changsin ki ba khongjanga duda college asigi oza aman haikibada education asi free zone ohen view education da makhallamatagi ayat pa pibiganu national education policy chatnarak pagaloina na oza sing amasung mahairoi singi takpi tambibagi thabak yamna kanna changsilakpa amade school college khudingma competition gi level da laknarabani na tongan ba ayat apan pirakpasing asina education da paralyze oirakani hairaduna mahairoi sangda paisa gi demand tawbirakanu haiki Hamjariba sit-in protest asi YK College Wangjing gi oja sing amadi student sing ni aikoina hamjariba panamdi education si free disturbance free zone ohen view haibasi toan ba education institution na Manipur da tawuduna aikoida su monetary demand oisanu aduga any type of disturbance basi education institution da pv ganu hamjiti national education policy NEP 2020 sanar pagaloina na akoi students amasu oja singi yamna sangai na college da teaching learning process kanna sangchilak ba matamasi da aikoi yengi basiti national level da YK college su aduga to pa Manipur level college su institution si loina makse competition gi level da lakharbani na aikoi su bahairoi sing siga ta da tikna duna college campus manu sida ngamjabi level da teaching learning gi process si sangchilak ba matamasi da mayam gi disturbance sing sida mai da stress ma letuna kogi mahimesing sida yamna paralyze oirakani masi puna makse concern bidi ba bipun khudimana amutang khanda biraga sigi disturbance amutang lepiu loina da any sort of monetary demand college sida to birakanu haibase ai kogi asepa bayam da thamjariba appeal ni Mahailoisang singda aki akhang yekhai thingai ba yawhandana ningtamna mahetam halu hairiba khongjang asigi saruk ama oina Thobal district ta laiba Evergreen Flower School, Vision Creative School, Fancier Higher Secondary School, New Era
Higher Secondary School, Waikhom Mani Girls College amadi Chawyaima Higher Secondary School, KM Blooming School Khangaboki, Mahiroi amadi Oza Singnasu, Magi School Gate Mamang Leptuna Kholau Kya Lawagaloina Kongjang Changsin K, Nakalamaromda Anandapurna School, Ruda Academy, Royal Academy, Grace Academy, Jingdong Pok High School, Kanga Senbi Upper Primary School, Sekmai Kumbi High School, Amade Lamding Higher Secondary School Gi Oza Amade Mahiroi Singnasu Kongjang Asibu Sogatuna, Education Sector da Ehenba Demand Taubiganu, Lairik Ningthina Tamjage, Haiba Kholau Kya Lauki, Kongjang atu da Saruk Yakiba Evergreen Flower School Gi Mahiroi, Champion Laisram na Phongdorakpada, Manipur da Huzik Tangdu Laita Daba Punsi Marel Amada Lainari Ngai Cherak Asida Khulai Paiba Singna Mahairoi Sang Singda Puba Thangwangam Loidaba Selgi Demand Tauduna Mahairoi Singna Lairik Tambada Apan Bapiriba Si Taubiganu Haina Phongdorakle Other Manipur told you by Yam and Tangulata, Pima, Masina Maram, Erga Satu, Singi, Tamoy, the Yam, the Pain, the Vanuitaba, like Tamba Fangler, Hibagi, Akiba to Zombagaya, letting a Maracasida, educational institutions sing about the migrations in the Yamna, who were Tamangan and the demand cat of Salakona Maram Erga, Satu Singi, Tamoy, the Pain, the Vanuitaba, Fauti, Ramas and Yarimake, educational institutions sing, migrations in the Uber Tamangan and the demand cat of Sindirakan Haina, Marina, Vising the Hizari, Ruka, Yam, the Chahimaki Manu and with Janika Kundangiri, Hazana Nintina, Fana class of them have a government law class of you, Duga, education Yamaril and the Batab Thorum Sinda, corruption, Adagi favoritism, Veritum of Virakanu. Lilong Higher Secondary Madrasa Student Amade Polestar School Gi Mahiroi Singnasu School Free Zone Ohenbiu Haina Kholau Kya Laukhibagalunana Tongan Tongan Demand Sing Iba Placard Sing Paiduna Kongjang Sangsin K. Mahai Tampham Sang Singda Ayat Apan Laitaba Mapham Ama Ohelu Haibaki Kongjangda Coordinating Committee on Disturbance Free Educational Zone Demand Gilising Makhada Manipur gi Mapham Kyada Leiba Mahailoi Sang Singna Leptana Satharakpa Wakat Kongjang gi Sarukama Oina Ngasi Jiribam District Tasu Desam Local Council Jiri na Sinduna Jiri College Jiribam Higher Secondary School RK Sanatombi Vidyalaya Kasturba Girls High School ZEO Office Amadi Irabot Complex ta Poster Campaign Amdi Wakat Kongjang Sing Sangsin Kray Education ka Mari Laina Bathabak Thorum Singda Corruption Nepotism Amadi Favoritism Taubiganu Education Zone Singda Ayat Apan Yekai Thingaiba Yaudaba Disturbance Free Educational Zone Ohenbiu Haibana Singba Thaba Banner Amadi Placard Sing Paiduna Demand Sing Tauki Jiribam District ki Ahmedabad High School the headmaster Oiba Abdul Salam amadi assistant teacher Azad Hussein bu transfer taurakpabu yaning da bafongdoktuna Mahairoi amadi school management committee na local MLA DC amadi ZEO Jiribam da memorandum pisin khrabasu thabak oina tawbiraktabana maram oiraga ngasi school asida Mahairoi khunja amadi SMC na famkiba mifam na laukiba warep ki matung ina aroibo oina numit mangani phawgi manungda mari leinaba authorities singna transfer tawkiba oza ani gi order Kaktrabadi School Thong Lonsilagani Haina Mahairoi Singna Lepa Warepta SMC Committee Ahmedabad High School Nasu Saugat Lagani Haina SMC Committee Secretary MD Habibullah Hussein na Fongdokhe Oza Ani Maramsa na transfer Tauba Yaroi transfer order Kakadabani Haina Kholau Kayasu Lauke Ningsing Bayai Ahmedabad High School Asida Punna Mahairoi Satruka Humpudramanga Laibada Oza Tara Manga na Larik Takpi Tambiduna Lakhibani Aikoi Satra Singa, Laikayasiki Ahalamanga, Paminaraga, Warepkara Lujare, Ikoi Nahan, higher authorities, memorandum to Pijare, Adogi Marumda, Aikida, Pau Anta, Lakpidabana Maram Oraga, Aikoi Nashi, Satra Singa, Paminaraga, Satra Singa, Aikoi Numit Manganigi, Matam Pijare, Manganigi, Manunda, Kerikumba, response Amta, Lakpidabata Aragadi, Satra Singna, Lobiriba, Pidapasida, Aikoi Imphal Jiribam Lambida Nyongi Wangmada Sel Khaibagi Thabaka Henasa Thaba Sinamaram Oiraga Lakliba August Thagitang Ama Amadi Petroleum Puba Gari Sing Mathok Tauba Lep Lagani Lauthokre Hiramasi Matangda Ngasi Palace Compound Leba Iboyai Masumang Lila Sanglenda BPCL SPCL IOCL Amadi Nayara Energy Gi Apunba Body Ama Oriba Consortium on
Manipur Petroleum Products Transporter Fraternity na sinduna nongmagi oiba khananainaba ama pangthokhiba asida warep sing laukthokibane lengak na security ningthi na pidabana lambi asida gari satpada khudong sadaba kaya mayok nare nongmoda gari chamaga yankhairom satli amade sel khaibada lupa lakh mapan lising kuntra rom nongmagi thiri loinana lupa crore kunithoi hena sel khaibada chahi gi oina satli haire jingi lambi singda paisa khaiba asi खक्तनतना तपाक सुलुक कयाना पैसा डिमांड तौबना अवाबा कया मायोक नरे हाइरे लंबी असिदा थेंगनरिबा खुदोंग सादबसिंग असिगी मतांगदा प्राइम मिनिस्टर दा मेमोरेंडम अमा पिसिन खिबा लैख्रे अदुबु ngasi फाव पाखुम अमता लाक्तबा मरमना लाक्लिबा मथांग थागे अगस्त की तांग अमदगी गारी चेनबा लेपलगने ngasi खननैनाबा अदुगा मरी लैनना All Manipur Petroleum Products Transport Association की प्रेसिडेंट अहोंग सांगबम तंफायाइना फोंदोरकपदा मणिपुर की लैरिबा फिबम असिदा नोंगमदा चंगदबा याद्रा पोलम सिंह पुरीबा गारी सिंगदा सेल खाइबा मसिंग खंगदना हेंगलकपा असिना अवाबा कया मायोकना हले हाईवेदा इतत तत्तना अवाबा कया मायोकना हलीबा अमदे सिक्योरिटी मतिक्सा न पीदुना लेंगाक नंगाक सेनबा ngamdana ngamdaba asi laibak thibani lambi asida kuki gi mioi singna ayat pakaya amasu piri makhoida manipur da pusinba polam sing thingduna awaba pibagi wakhalol ama leiba male lambi asida lona yadaba thabak sing sathariba sing asi thingba ngamdana lairi amade nongma nongmagi hengalakle law and order asilengak na angamba thakta ngakpiragadi lamdam asida wanariba sing asi koknaba polam kaya phajana pusilapa ngamgane lambi asida ayat apan amata leitana balengak na sinbi haina su phongdokhe law and order ji koi lady ka sarkar sina ji full maji napira ga dia koi da namna shanti hoina koi gi essential problem sing se koi wana ri ba gas ki uji problem nei ba thau ni le me am ji mena matik jana security pira ga di yamna koi gari sing ji smoothly moi da yamna ki khangna satla ga di maran kai ni ai ma maruna ai ni comment decision ni hai ri ba eno je lam is da di kanam ta na obsession PB dana koi gi leriba essential items sing se si kusalak pada mateng pangyu aina sige ai awada appeal tawjin aroi to appeal loina ko India की अपुनबो ओइने यकपा मतमदा नुपी की पुंसी महिंग असी इंडिया की अवांग नोंपोकी नुपी सिंगना थाक वांगबा खरमखै हेली हाइना नेशनल कमीशन फॉर वुमेन की चेयरपर्सन रेखा शर्मा फोंदोखरे वफम सिंग असी अहानबा मणिपुर राइफल्स की बंकेट होल्डर नेशनल कमीशन फॉर वुमेन नमदी मणिपुर पुलिस ट्रेनिंग कॉलेज का खुसम नदुना सिनबा नोंमगी ओइबा जेंडर सेंसिटाइजेशन वर्कशॉप फॉर पुलिस पर्सनल की थोरमगा मरी लेना फोंदोखिबने महांग मखा तारादुना यूनिफॉर्म अमद लेदुना थबक तौबा मतमदा नुपी नुपा खाइदना थबक तौगदबने मालेमदा कोइना लेरक्लबा जेंडर डिवीजन असी मखा ताबा जेनरेशन दा संदोक्तनबा अखोइना पुनः होनगदबने लमदम असिगी ओइना नुपी की फिबम यामना फरी भारत की मफम सिंगा यंगनरुबदा अवांग नोंपोक्ता लेबा स्टेट सिंग मरु ओइना मणिपुर की ओइना मखल कया की सिनफमदा नुपी सिनमी यामना लै मसिना सेमिलोन दसु नुपी सिंग थौदांग यामना चावी अमदे लमदम असिदा थोकलिबा इरांग असिना अवाबा तहल्लबा मियोय क्या लैरे अवाबा तारबा नुपी सिंगी पुंसी कन्नबा मियाम पुन्ना होनमिनसी हाइबा वाफम सिंग फोंदोखे So they have that mindset how to behave with the women. Just now DG sir was saying that the things happened last year were blown out of proportion. I understand maybe few things must have been blown out of proportion, but I must talk about one incident which is hurting me till date. Those two women, when they came to the police official for the help, when they sat in the police vehicle, the driver took them to all the writers, and because that spark happened, that unfortunate incident happened, the whole world looked down not towards only women, towards Manipur, but whole India. The whole India was looked down upon because of that one incident, and because of that police personnel who was driving that vehicle, police vehicle, where those two women came for the help. And it is, I think we all are ashamed of that incident.
हौखिबा अप्रैल की तांग 12 की अयुक्ता टेक्नोपल डिस्ट्रिक्ट की मच्ची PS की मनुंग सनबा पेंजांग मना की गेंजांग कुकी खुलदा कुकी मिलिटेंट सिंगना मैतै खुल ngakpa singda nongmai kapsinduna landarakpadagi मधुबु ngakthoknaba hotnabada कुकी मिलिटेंट सिंगे नोंमै मरुना पानबदगी अवाबा तारिबा हैरोक्तगी खुलngakpa निंथौजम जेम सही कुनमाथोय अबो पराजित की मखाताना लायेंगबदा खरदंग ओइरबसु मतेंग ओइनबा उरिपोक अपुनबलोक वाल अमदी उरिपोक नुपी अपुनबलोक उनालना ngasi सेल अमसुंग साना थंगनबा पोलमगी अंगम मतेंग पांखरे जेम्स हौजिक फावदा राजमिजी सिटी द तांकक अनिरक थोकना ऑपरेशन तौखरे मतेंग अदुमसी उनाल अमदी वाल अनीगी थौमी सिंगना हैरोक पार्ट 2 मनिंग लेकाइदा लेबा खुलngakpa जेम्स की युमदा हक्थेंगना चटगा मसादा खुसिनखे ngasi वाल अमदी उनाल की तेंगबांग अदुगा मरी लेनना उनाल की सेक्रेटरी चोंगथाम ओंगबी इबेतोंबी ना हाइखिबदा हौखिबा मेगी तांग अहुमदगी तंगदु लैताद्रबा इरमदम अमा ओइरिबा मणिपुर असिदा जेम्स कुंबा मथौना लेबा खुलngakpa अमदा मतेंग पांगबा असि थमोइदा नुंगाइजबा फावी जेम्स कुंबा खुलngakpa कया अमा ngasi सोक्तुना अवाबा तादुना लई लोइनना लेबाकी दमक थवाई कथोखिबा अथौबा कया एखोइना मतम खुदिंगमक्ता निंगसिंगबिबा अमदी मखोइगी इमुंग मनुंगा पुकमेन पाउमेनदुना इमुंग मनुंगी अवाबदा मेहक्तंग ओइरबसु सुरुक यामिनबसी तंगाई फदे हाइबा वफमसु महांगना थंखे ngasi tengbangba aduda sel oina lupa lising manga cheng hawai kangthak amadi biscuit na chingba polam sing yaure panbaya badi ngasi gi tengbang khongsat aduda unal ge president posang bamjai sri amadi atai thomi kya su saruk yakhe hoina ngasi laksari basi uripo lupi apun buluk unal amadi UAL uripo apun buluk ki koi lup ani asi kusam nazaraga kogi हाइरो की पार्ट 2 लाइरिबा आइगी इसानुपा निथौजम जेम्स की हंता की लाइबक थिबा को मेगी तांग अहुमदगी खंगोंदना थोलकपा अखोगी इरांग असिदा लेबा की इरांग असिदा खुलngakpa इसासी असोपन नंगबदगी कोई उरिपोक एल अमदी उनाली माइकैदगी ngamjaba khara केस होइना कोई पालिसिंग मंगा खतगा अखोगी सिदा लेचरिबा पसै खरा सिदगा कोई लापसु लापना इसासी थेंगबसु थेंगना इतंग इसासी याखनबगी दमा तुंगी पुंसीदा अमुक्का हन्ना मसादे असोय अंगाम यावदना तंदु लेताना मुंगाये फना पानबगी दमा अखोय याखना मन पिजगे ऑल संगमदाबी क्लब कोऑर्डिनेटिंग कमिटी अकोक अमदी तंजीमुल उलामा संगमदाबी का पुनफम की बमिफम अमदा संगमदाबी फाउदना चलेबा यारिपोक टू कैथल मानबी रोड की सोक्सिलबा लंबी मतंगदा कुपना खननैनख्रे यारिपोक आजाद गोलाई टू कैथल मानबी रोड की किलोमीटर 13 सांगबा लंबी असिगी फिबम असि नोंगमनोंगमगी अदुकी मतिक फिबम सोक्सिलपन मरम ओइरगा लंबी की नाकेत लेरिबा प्रजा सिंगदा हेल्थ हैजर्ड ओइरपा अमदे लंबी असिदा चलिबा महैरोय अमदी प्रजा सिंगदा नोंग सुरगना लेखोमना नुंसा सारगना उफुलना मरम ओइरगा स्कूल यौबंगमदना स्कूल की यूनिफॉर्म दा अमोटपा उफुल वाइफुलना मरम ओइदना स्कूल चंगबा ngамदना हलकपा कया लेरे अमदे प्रजा सिंगना ऑफिस अमदे थबक चलिबा सिंग उफुल वाइफुलना चटपा ngамद्रे लोइनना लंबी की पोट होल मयाम असिना मरम ओइरगा अनाबा प्रजा कया हॉस्पिटल यौबा ngамदना सीबा कया यावरे तसेंगना लंबी से हाइनिंगाई लेतना फत्रे अरोइबदा चंगमदाबी मखागी यामबेंगा ताइनरिबा कलवर्ट असिगी अयाम सरुक काइबना मरम ओइरगा कार गाड़ी चटपा यादबा फिबम द लेरे अमदी हेवी लोडेड ओइबा वेहिकल सिंगदी लंबी द पुथादुना अवाबा कया मायोक नरे हिरमसिगा मरी लेनबा कंसर्न डिपार्टमेंट ना अथुबा मतमदा मिडियन संगिरक्तुना सेंबिनबा मीडिया की थोंगदा अपील तौरी करिगुंबा कंसर्न डिपार्टमेंट ना लागलिबा अगस्त की तांग अहोम थांगजा निमित फावबदा मिडियन संगिरक्तबा तारगदे थंगनबा नुमितगी हौदुना लमदम असोंगी सीएसओ क्लब मैरापाई बीएम मसंग कयागा खुसमनदुना अकन मखोंजंग कया चंगसिलगनी हाइरे मणिपुर की हौजिक ओइबा इरांग असिबु लाक्सिनबगी पांदमदा सिक्योरिटी फोर्स सिंग अमदी तंपाकी चिंगनिंगाई ओइबा मफम सिंगदा मखाताना थिबु हुंबगी थबक सथबदा मणिपुर की तोंगान तोंगान मफमदगी खुलाई अमदी लोना थिंख्रबा लालहोलुक की मेंबर अमा फाबा ngamkhre हौखिबा पुंग कुनमरी द कक्सिंग डिस्ट्रिक्ट की खरुंगपातगी फागतख्रबा खुलाई सिंग अदुदा मैगजीन यावबा कार्बाइन अमा बॉल एक्शन 303 राइफल 2 अनि
2 inch ki smoke cell ama SLR magazine ama Insans LMG magazine ama HE36 grenade manga kapayari ba nongoi maru kunthani thoi detonator manga ahangba case taret helmet ani BP vest ama military belt ama mobile handset ani double blast smoke cell mari smoke grenade manga green signal grenade manga rubber bullet 38mm cartridge ani tear smoke cell taret tear gas stun cell mangani Surasanpur district ki laika mual sau dagi pampi ani amasu fagat pangam khi haina Manipur police control room na thadorok basterol mana khanghan lakle Kangpokpi district ki Bizang village tagi improvised mortar ama 9mm pistol ama single barrel rifle ball action ani HE36 hand grenade ahum improvised mortar round ahum ne nakal lamarom dangarang Imphal East district ki Thumbi Jingkhong dagi security force na lo na thingkraba lalholop KYKL gi Sri Mayum Rishike Sharma atopa ming loizing chahi kunma thoi laifam singarel Tezpur Imphal East pu fabangam khe Mangonda gi lethot gun ama lethot cell holder jacket ama loinana lethot cell taramathoi recover tauki Sri Balmukunda Dev Music College Students Union ngas college asigi principal gi mathakta sirakliba maral sing adu yumpham yaudaba aranba wafam ngaktani loinana student union adugi mihut sing khanba matamda oja sing fazana khanghaude amadi bot tawkibasu leiti haina college asigi principal Sagol Sem Ram Kumar na phongdorakle wafam masing asi palace compound leiba Sri Balmukunda Dev Music College ta pangthokpa pawgi mifam amada principal Sagol Sem Ram Kumar na phongdokhibane mahangna makhata na phongdokhibada college asigi Heroi Kharana Pauche Singda College Asigi Matangda Lana Sandoktuna Principal Busulana Uhana Buhotnare College Asigi Awat Apa Khudingmak Matam Matangi Oina Mari Lainaba Singda Khanghanduna Taknaduna Lakle Handaki Student Union Assistem Laba Matungda Oza Awat Pahap Naba Hairakpa Laiki Adubu Oza Hapa Asi Principal Nangamdabanina Mari Lainaba Singda Takshina Buhonagi Haiki Adubu Mahairoi Khara Aduna Lengaki Mari Lainaba Singna Oza Hap Naba Ayaba Piba Laire Principal na ating bapiduna laire haina maral sirakliba adu aranba wafamne lenga ki maikai degi oza lawna ba akak naba notice thokpa laitre loinana library gi fee lawraga mathok tawdre haiba adu college asigi oina lairik marang kaina adumok leiduna thamle awat apasing su adumak leina bo khotnari amadi examination fee anirak lawi haina maral sirakliba adu su lawba laite college asigi oina awat apa khudingmak mengkhatna ba angamba thakta khotna duna lakle college asiba mingsa thina bo khotnari ba student union aduda college asida ming chandraba miyoi singsu yawi haina su phongdokhi Yes, oza hapte mathaki ganona officer singsna hapa yarabani adu aina hapa haga moina hapa kanda aina manga kallagai hapte habisi sini ahanba allegation se adu di aina appointing authority namda ingamjade sarkar ne hek aya bampi rakte ai sumumjade haire similar library ki fee se ai direct lei bise oza singa koi punna famina raga tawba yana naba ai narang su ai haijabane ba musi abiyo ai contact oza sing the class the further high view apam like low view wale have photo I want high view oza sing so high view ai makha ta badum hen lesson sini adage mu exam fee ani option have pose exam fee ani lojaba nate amana ahamba exam fee na kano da form de lojaba exam fee do aduna akoi manage na ba yam minimal fee ma akoi lojaba ni lupa sani ga marfu ko mina lising loba adu loba akoi tawjaba nate aduga amana form fill up ki oina paisa da akoina sunadagi thadok thajin kari karagi nuaina baina sunagi moina paisa khatang hapatado haidi lupa samri dagi samri marfu bo le class ke le bese sidina akoina lupa changa yang khai dagi na lupa chani pan bagum loja bai wari ne sitani problem atai lete Imphal East ke Thangapat Hari Khagok Mapal Dalaiba Rural Engineering Department ke Administrative Officer Haubizam Balidas ki yumda hand grenade amangasi ayu anganbada langsilambada yaningda bafungdok laduna wakan mifam sathakre wakan mifam aduga mari lainana yumbu Haubizam Ongbi ibe yaimana phongdorakpada lamdamasi tangdu laitana leiba ngamdringai cheirak asida yumlakta bom langsinduna aki akhang pirakpagi thawong asi makha tana tawbiganu karigumba nungaina daba kaya lairabasu ningthina phaminaduna wari satai sana duna gyan tamina se yung kung nataba mafamda bom langsin bahaibasi
पांगदबगी थाओंगने करिगुंबा लंगसिलमलिबा बोम अदु पोखाइरंबा थोकलबदी मिसी मिना कया थोकलंबसु याय मरमदुना असिगुंबा थाओंग असि मखाताना तौबिगनु हाइना फोंदोखिबगा लोइनना वाकत मिफम अदुदा युमलक्ता बोम लंगसिनबा यानिंगदे अखोइ तंगदो लैताना हिंगबा पामे मिसम मियामदा अकी अखंग पीबगी थबक मखाताना तौबिगनु हाइबा हाइना थाबा प्ले कार्ड कया सुसिजनखी थमनिबे इमुंसिगी मचिनि आइसे अदुगा युमलक्ता बोम लंजिनबा इचासिंग इसुसिंग इबुंग पासिंग तौबसे तौबिगनु अखोइ हजिक हजिक शांति पामी इरांग थोइबनी अदुना नोइना ज्ञान ताना इचासिंग ज्ञान ताना कनो तबि खंबियु वखन मन खंबियु सक माइ उनरगा सिंगी माइने हारगा लोइना याना दबो गाक्तनी बोम लंजिलगा अफि अखंग पिरगा अफबा लाकदबो नते मतुंगा वहन तौबिगनु लेकाजि द मिरक्ता बोम लंजिनबा अमो हन तौबिगनु इचासे सुजा इबुंग पासान हना नाजरी इपानी पा आई हे पोमी नबा इपानी पानी कनोदा इयो ओदी मानदब लेते अमता लेते मानदब ओय मदक्ता मोना मतेंग पांग खोलो हाबदा दम इपानी पासिना दम पांगे अंगबा दम पांगे अथौबसिंगी मफमदा कथोकलबा इ हाइबा हिरमदा अरामबाई तेंगोल यूनिट 6 सेगमाइजिंग के असौबा थौदांग कया लौबिरमबा लैखिद्रबा अथौबा ngalaiba amadi chingkhai nganba ani gi chahi ama mapung pharakpagi kumon ga mari leinana Jenims Blood Bank amadi Arambai Tengol Unit 6 Segmaizin ani na khusamna duna nongmagi oiba voluntary blood donation camp amangasi Jenims Blood Bank ta pangthokre blood donation camp aduga mari leinana Unit 6 ke commander Vidyasagar Moirang sana phongdorakpada lamdam asida thokliba lal asina awa ana taraba singamade laita laira imung singi e gi mathau tarakpada खरदंग ओइरबसु मतेंग पांगनबा इ कथौपगी थौरमसी अथौबा अनिगी मिंगदा पांगथोकपनी मखातानासु यूनिट असिना सिगुम थौरम कया पांगथोकतुना मियांगी मतेंग पांगबा ngamnaba होनगनी हाइनसु फोंदोकखी blood center Jenims ka kusam na duna koi leigidraba thauba irengbam chingkhai nganba amadi sabol sem nga leiba anigi mafamda koi gi I katcha boina haitare koi ngasi gi blood donation asi pangthok chabani koi gi pangthok chabe sida koi gi unit ki member punna koi yankhai mu tharuk ya jai share rosine isa commander oina leijabani koi ngasi pijariba I asi koi gi leba asi hujik leiriba irang asida koi gi sokpa naba tholopa adagi koi gi leita laira jingda koi I darka leirpa matamda koina mateng je pangba ngamna bahadana koi ngasi member koi yankhai mukse la aga koi blood center Jenims saita Jenims sida koi ije pijabani atung tabla jo koina angamba adum mayangi mateng pangjarakani haina thamjagi Masagi anabana maram oiraga layengduna leiriba Indian Red Cross Society Bisnupur District Branch IRCS BDB gi mioi ani hanagi chairman oinamdagi irengbam Jugeswar amadi life member utlau oyai lekaidagi huidrong khomaida Indian Red Cross Society Bisnupur District Branch ki maikidagi ngasi angamba selgi mateng pangkhrei mateng pangba atuda Indian Red Cross Society Bisnupur District Branch ki chairman Dr. Wahengbam Gulapi secretary Dr. Huidrom Roman joint secretary Huidrom Siamchan treasurer Thoksom Netaji life member Z Dhaneshwar Sarmana layengduna Lairiba mioi anigi yumda chattuna Indian Red Cross Society Bisnupur District Branch ke members singna angam mateng panglakpa senpham sing adu tengbang oina ngasi khusinakibani Manipur Social Audit Agency Masa Nasinduna Wangjing Tentha City Block ki makhada leiriba Leirong Thel Ningel Gram Panchayat ki financial year 2020-21 gi MZNREGA amasung PAMYG gi matangda social audit gram sabha ngasi panchayat asigi khoirom haitroi pokpi hen pam makhongda leiba reading room sanglen da pangthokre social audit gram sabha mifam maduda khoirom khulgi ahal khaidem ningthau maitaina thoromapu aduga Manipur Social Audit Agency Thawalgi District Social Auditor TS Santi Kumar DRDA Thawalgi OA Inderjit DRDA Thawalgi Project Officer Y Kumar Social Audit Thawal District ki Coordinator Sidam Thawal Zila Parishad ki Adaksha K.A. Sobha Leirong Thel Ningel Gram Panchayat ki Pradhan Salam Kumar Wangjing Tentha City Block ki Panchayat Secretary MD Islamuddin amasung Leirong Thel Ningel GP ki Gram Rosgar Sevak A.K. Romena athoiba mithunglen sing oina saruk yakhi Gram Sabha mifam adu da saruk yakhi ba mari leina baloi sangi official singna
MGNREGA amasung PAMYG gi matangda amadi job card holders sing amasung PAMYG gi beneficiaries sing na tawgadaba amadi tawroidaba kaya sing sandokna miyam da thamki leirong thel ningel gram panchayat ki pradhan Salam Kumar na mahakna Pradhan hek oirakpadagi ngasi fawada lengakna miyamgidamak thadarakliba jaifa thorang kaya miyamda thamladuna GPS na paikhatliba saukhat thorang singda miyamna hanagumna nungsi chanana Thawai haksang yauna saruk yamina se haujik paikhatliba yum sabagi scheme asigi khallaba beneficiary singna su thadarakliba paisa singadu maram sana sijinnaduna adong yum sing sabiu paisa lauthok yum sadabi haibasi mari leinaba loisang singi mamangda aikoi pradhan jilla aikoi bu hatpaga manai Lengak na paikhalakliba scheme sing mai pak na pangthokpa ngamnaba saukhat palaikai khungang amamam oinaba ekhoi puna honaminasi haina Pradhan Kumar na miyamda apil tawkhi miyamna hanglakpa wahang singi pakhum singsu ngasigi social audit gram sabha mifam madu da sauk yakhiba official singna pikhi Government medi khajiji pali sarkar haiba tare asna aya bagi pirakpa simaktada akoi erong thening GP asigi Aigi aigona phangba natraga phangdaba haibadugi natabada GP asida yum chani changba haibase adugi mati nungai haina mayamda kuba amtang khonning sigi matang koi pesa pirakpa asida koi yumsi pesa paiba singadi pesa hapchalaga sagibi adubu pesa lejadaba minadi lupa lang khotang phangnasu yum matang bu sagi hara khandasu aigi GP sina mayam yawi aduna yumsi sadabida pesa lokthokti gano pesa lokthoktragadi hayeng Panchayat ki asida ai jila parsad amadi ai akoi office ki mamangda mayam na hatpaga chamane aduna mayam paisa si matam tana lobiraga yum si sagi haima mayam no pe hana haijari Rongmai kabui furup kita oiba Mangui TV kauba OTT platform ki channel amang ngase Palace compound leiba Castle Hotel da pang phongkhre ngasi ki thoramadu da Tribal Affairs and Hills ki director Hana Kamaina chief guest ZFMM ki president Star Kamaina president amadi horticulture and soil conservation ki mission director Sungong Pangmaina guest of honor oina sarok yakhe thoram aduga mari leinana Mangui TV ki proprietor Jengpu Kamaina phongdorakpada Kabui Rongmai hairiba community asi film da yamna pamjaba furup amani adubulamda masida siguma thabak ama tawba haibasi araiba natte mani wood ka yengnabada so apikpa furup ama oibana film puthokpada so awaba kaya amadi mayok nagani channel asi market ta karam na hinghangani khanbada so achauba awaba amani film bu yamna pamjaru bananga sigi OTT platform asi puthoktuna furuba sigi miyamda kharadang oirabasu awa pothanabagi dama khanduna puthokpane platform asi puthokna bohonabada kabui rongmai furup pu yamna nungsijaba Raju Khaidemna achauba mateng kaya pangbirakpa asimak kabui rongmai furup ki maikadigi thagatpasu phongdokhi Cinema si yamna pamjaba haitara isamaksu cinema gi maramda yamna pamjaba aina cinema yengdawse leiramaro ena khanjai aduna cinema pamangibadagi asisi kamain tawni sum khallaga leiringai sida aikhoigi marup haiba tare Raju Khaidem mase aikhoigi Rongmai kabui community bu yam nungsijaba aigi sum marup oiba aina sum tanarakpada mana suggestion tawbire sumba kamaina tawsige ibani khannaraga ayamba mana dum mateng pangbire hairiba Raju Khaidem sina aduna hojik technician ki keno dasu madum pai halle ne aina haibade ibani dum tominare aduna isama provider oiraga su mayam gi support yaudagadi Mangui TV se hingbanga moi aduna Mangui TV gi damakta mayamna haibade Google Play da changaga ekhagi Rongmai film bu nungsibi duna yengbiu hojik Mangui TV da leiriba ekhagi film sing hairaga de Charuipong Latlian aduga Pirauna amasu hojik Jen mai rungreng hairiba film asu Mangui TV da phangbiragani aduna mayam nungsibi duna Mangui TV si da changbiraga yengbiu adugi mathakta hairiba producer singbusu aina namkhai leituna thagatchari haibade makoina aikhoigi Mangui TV si da film asi pibi dragadi aikhoigi content se leiroi aduna thanks haiba tare aikhoigi thagatchari producer mayam aikoi kabui gi producer mayam ko adu mathang dasu asigumba film kaya se uthokpa ngamba oisnu haina haijari
High New Trap National Youth Federation HNYF na Assam ki registration oiba lamkoiba puba taxi singbu ngarang Meghalaya da sanghan khidrei taxi sing adu bu maru oiba tourist destination oiriba Sora amade dauki na singba mafam sing da changhan khide organization asina Assam ki registration oiba taxi singbu tourist destination oiba mafam sing da changba yararoi haina lauthokre thoganing da ba thodok sing thoktana bagi damak police amade district administration sing deploy tawduna thamkre mari leina ba authority sing yauna ISNYF na Assam registration oiba gari singamata changhan khide Gangtok Pelingi Namsi gi wang malansen duna atopa state ki tourist taxi changba yaroi haina phongdokre nakalamarumda HNYF ki khongthang asibu Meghalaya gi tourism industry stakeholders sing na condemn tawkre makhoi gi thawong asin Sora amadi dauki tamna lakhiba lamkoiba sing hankhina bagi masak oikhi hairi lamkoiba sing hankhibana hotel booking tawramba sing cancel tawkhibadagi state asigi revenue damangjaba oire hairi Federation of Silong Hotel na sungarang ayuk thokhiba thawdo asina hotel book tawbagi chada kuntra hanthabaga loinana lamkoibaga mari leinaba thabak sing chada yankhai hanthare haina phongdokre impact, but we are worried now with the overall long-term impact, because these kind of things, they don't impact only a short period of time, but it is a long term. And people come to the state, they plan their holidays coming to the state, they book their flights, they think. So what happens if now the season is coming? Now season is coming, the next 1 2 months the season is coming, and it will last till the New Year's. And in this season, if they started withdrawing, start going to other destinations, then there will be a substantial loss of footfall in Meghalaya. Makha tabada sanabagi pau lobirasi. Paris Olympic lisingani kunmari ki ahobanu mita India gi sanaroi singna fajaraba performance piduna manglom da sangsinbagi mami chauna tari ngase sanaki ba event singda shooting masana da India gi Manu Bhakarna nupi gi 10 meter air pistol event ta pukning huningai oiraba point samga ga marifu score tawkhibaga loinana qualifying event ki inner da point kuntare score tawduna final sangbangam khre Rohan Bopanana amade N Sriram Balaji gi men's double tennis match di nong namaram oiraga sanaba yadana leiri nupagi hockey tournament hojik sanare Tokyo 2020 gi champion Belgium amade silver medalist Australia na opening matching thoi khraba matungda ngasi numidang pung 8 taba matamda bronze medalist India ga New Zealand ga lamba tawnaragane boxer Priti Power amade table tennis player Harmit Desai su makhoi gi opening match sing da saruk yaragane Manipur Badminton Association Sinduna Saliba Thasti ki tang kun humdoidagi DM University de Lairiba MBA Indoor Hall Association ki affiliated district association mapandagi nupi sanaroi kunthra manga amadi nupa sanaroi chama humpudra mapan punna sanaroi chani taramari na saruk yaduna satharakli panipu mathoi suba Yonex Sunrise Inter District amadi humpunipan suba State Open Badminton Championship ki ngase sanaki ba men's single gi round of 32 gi match amada Thobal District ki Laisang Them Unil Kumar na Bisnupur gi Khomdram Netis Eserbar bu straight set Ani Sinoda Maithiba Piki match amadana Bisnupur District ki Oinam Amson na Imphal West ki Mongjam Bibek bu set ani amada Maithiba Piki men's single ki round of 64 gi sanakiba match amada Imphal West ki Dailan Thoksom na Thobal gi Yumnam Sudis Kumar bu walk over the Maithiba Piram ki girls under 17 gi sanakiba singles event ki quarter final match amada Laistrom Angelana Jeribam gi sanaroi ke Sonakshi bu set ani amada Maithiba Piki zatharakli ba championship asigi competition loisilagane Manipur Rifles Association gi nauna semba loiraba shooting ranges ngasi haunabi matung inna shooter singda sinakre tauthongda nauna saba shooting range asi shooter singda khusinabagi thoramda Imphal West ki district magistrate Thoksom Kiran Kumar Manipur Rifles Association ki president Moirangthem Rachandra Lamsang Football Club Tauthong ki president Sadham Loken amade
Sports Movement Committee Convener R.K. Ranendrajitna athoiba mithonglensin oina saruk yakhi shooter singda range khusinna bagi thoramda saruk yakhiba Imphal West ki district magistrate oiriba Thoksom Kiran Kumarna phongdokhibada range asida chahi manga natraga taruk kanna hotnaba mahi chaba phangani maramde range asi school ama lingkhatpagum bane haina phongdokhi ngasi dagina koi sidai ta kanna hona matamda sahi manga amatarungi matungda koi mahi du chaw phangani pol phangani school ma lingkhatpagum ne ngasi school building jabam ni kale na hayeng mi dikta to khar ta da laite sahi manga tara changyo maina sana bagi su changga dorini changba sida akoi infrastructure si awara pa mayam laigani magi atopa level singa yengna matamda akoi gi awara pa mayam laigani aduna tonganam thangraga madu donation na kaina tawye aduna tonganam thangraga asai rifle association gi chenbi riba amadi mayam si support to video mayam se akoi gi punging da laiba wakan akoi je kara sothara bra khalli bse king building adi maramakasu amuk tanja phama tamsu laini tanja phata ma tamsu laini angaranda akoi ECG gi web chat pagi ta adum apa phata adum laigani kari do gi sonda doino akoi kan adum honasi angamba mateng darga ta pham dai hangadi khara da warju phangani apa bana sengbatsi aduga akoi legendary yo figure akoi gi wujud laini ba akoi lam sida rifle gi wero sugum yam sisu sugum ba function matamda player khatana ta bakena ni ningsengi je akoi olympic ki di akoi olympic ki park ka to na photo ka murti ga sadan mayam thambi ba sugum ba lam da moi mayam ingkhat pi bi ba adugum ba oza guru do moi su mayam ki ningsang matamda photo pi ga bani hebaduma amaga Thambal Marik College ki oiba sahi ge sports amadi cultural meet chaliba thas ki kunmari dagi hauraga kuntaret phawba college asida satharakhiba gi saruk ama oina sanakhiba volleyball match ta tanglai hada amadi tikendrajit house na ahan ba amadi inisuba fam kanki football masana da tanglai hada arts na winner amadi tanglai hada science na runners up takhi meet asida meter samagi lamjel badminton spoon race long jump na chingba tongan ba sports ki event ka loinana cultural event sing supang thoki haina Thambal Mari College na thadorok pa serol amada khanghalakle District Sports Association Kaksing na senduna saliba thasi ki taramari degi timma panna group ani da saruk yaduna DSC ki sana bungda satharakliba second division football league ki ngasi sana ki ba third place match ta PFC tok pasing na SRDC Kaksing bugol ani amada maithiba pituna ahom saba famkan bangam khrei match asigi mai pakraba PFC ki goal ani na S England sana amadi H mani thoina match ki mini kuntra mari amadi ni fusat pada mathang sina chanki match asida SRDC amatangairaba goal Devrasna penalty da match ke minute 13 chankhi legacy ke final match hayeng UCC Kaksing amadi Kaiwak Wabagai na sanaduna leg loisilagani loisilakpada maruibu paw amuk hana pizari Minister N. Biren Singh na Defense Minister Rajnath Singh unaduna Manipur ki oiriba fiba masigi matang da wari sanakhiba galunana infrastructure gi awat apa laiba singh sigi matang da wari sanakhrei Mahailoisang Singda aki akhang yekhai tingai ba yawhandana ningtamna mahitam halu haiba demanda ngasisu oza amadi mahailoi singna tongan ba mapangda kongjang sangsinkhre Imphal Ziribam Lambida Nyongi Wangmada Sel Khaibagi Thabaka Hen Sathaba Sinamaram Oraga Lagliba August Thagi Tang Amadagi Petroleum Puba Gari Sing Mathau Tawba Leplagani Haina Lauthokre Amade Paris Olympic 2024 gi ahauba numita India gi sanaroi singna fazaraba performance piduna manglomda changsinbagi mami chauna tari ISCOM News na pizza ngasi nongmulgi oiba Manipuri pau matang asida loizare mideng tabiri ba punamang pumuka na khurumzari